ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯇꯦꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯟꯇꯤꯕꯂꯥ ꯈꯥꯏꯗꯦꯡꯒꯤ ꯕ꯭ꯂꯣꯛꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯏꯃꯣꯏꯅꯨꯒꯤ ꯊꯥꯡꯒꯠꯆꯍꯧꯗꯕ ꯑꯩꯅ ꯐꯣꯇꯣ ꯑꯃ ꯊꯥꯡꯒꯠꯆꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯏꯃꯣꯏꯅු ꯅꯨꯃꯤꯠꯇꯗꯤ ꯑꯩ ꯁꯔꯦꯡ ꯊꯣꯡꯖꯈ꯭ꯔꯦ꯫ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯖꯒꯗꯧꯔꯤꯕ ꯃꯊꯦꯜꯁꯤꯡꯗꯣ ꯑꯩ ꯉꯁꯥꯏ ꯄꯤꯁꯨꯝ ꯀꯩꯊꯦꯜꯗꯒꯤ ꯂꯩꯖꯔꯨꯔꯦ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯉꯥꯍꯩ ꯊꯣꯡꯕ ꯑꯃ ꯇꯧꯖꯔꯒꯅꯤ꯫ ꯄꯥꯟꯒ ꯍꯋꯥꯏꯖꯥꯔꯒ ꯑꯃ ꯊꯣꯡꯖꯔꯒꯦ꯫ ꯑꯗꯨꯒ ꯍꯩꯒꯤ ꯃꯊꯦꯜꯗꯅ ꯍꯌꯥꯏꯁꯤ ꯆꯤꯅꯤꯒ ꯃꯦꯠꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯋꯥꯏꯟꯕꯤꯅꯦ ꯌꯣꯡꯆꯥꯛꯅꯦ ꯑꯃ ꯏꯔꯣꯜꯂꯒꯦ꯫ ꯀꯣꯠꯅꯕꯅ ꯑꯩ ꯁꯤꯗꯩꯁꯤꯗ ꯎꯊꯨꯝ ꯃꯅꯥꯒ ꯄꯄꯥꯏꯒ ꯂꯩꯖꯔꯦ꯫ ꯑꯗꯣ ꯁꯤꯡꯖꯨꯗꯣ ꯑꯃꯨꯛꯇꯒ ꯆꯥꯕꯤꯔꯛꯈꯣꯅ ꯑꯩ ꯁꯦꯝꯕ ꯁꯥꯕꯗꯤ ꯑꯩ ꯃꯇꯝꯗꯣ ꯆꯪꯉꯅꯤ ꯍꯥꯏꯗꯅ ꯎꯠꯆꯗꯔꯦ꯫ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯊꯝꯕꯧ ꯍꯋꯥꯏꯇꯣꯟ ꯀꯣꯕꯤ ꯅꯨꯡꯕꯤ ꯃꯌꯥꯟ ꯇꯧꯖꯔꯒ ꯁꯤꯡꯖꯨ ꯑꯃꯒ ꯇꯧꯖꯔꯒꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗꯥꯛꯁꯦ ꯍꯋꯥꯏ ꯊꯔꯥꯛꯁꯤꯒ ꯑꯃ ꯆꯝꯊꯣꯡ ꯑꯃ ꯊꯣꯡꯖꯒꯅꯤ꯫ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃꯒ ꯑꯩ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯑꯩ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ꯫ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯩ ꯊꯣꯡꯕ ꯍꯧꯔꯒꯦ꯫ ꯀꯥꯁꯜꯂꯦꯅ ꯀꯣꯟꯅ ꯍꯥꯞꯀꯦꯕ꯫ ꯉꯥꯍꯩꯗꯤ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ꯫ ꯃꯀꯣꯛꯇꯣ ꯃꯤꯅ ꯂꯧꯈ꯭ꯔꯦ꯫ ꯑꯗꯣ ꯃꯄꯨꯝ ꯑꯃ ꯂꯧꯒꯗꯕꯁꯨ ꯌꯥꯝ ꯆꯥꯎꯕ꯫ ꯁꯤꯁꯦ ꯀꯦꯖꯤ 1.5ꯅꯦꯕ꯫ ꯑꯗꯨꯗꯩꯗ ꯑꯩꯅ ꯃꯀꯣꯛꯀꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯇꯪꯈꯥꯏꯗꯤ ꯂꯧꯔꯛꯑꯦ꯫ ꯃꯤꯅ ꯇꯪꯈꯥꯏ ꯑꯃ ꯂꯧꯒꯦꯅ ꯐꯖꯅ ꯁꯤ ꯍꯥꯞꯄꯦ꯫ ꯁꯤꯡꯅ ꯆꯪꯉꯤ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ꯫ ꯅꯨꯡꯁꯤꯗꯥꯛ ꯍꯥꯞꯆꯜꯂꯅꯤ꯫ ꯅꯨꯡꯁꯤꯗꯥꯛ ꯆꯝꯊꯣꯡꯁꯦ ꯁꯤꯡꯗꯨꯕꯨ ꯁꯤꯗ ꯃꯆꯤ ꯁꯦꯡꯗꯣꯛꯑꯣ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ꯫ ꯆꯨꯝ ꯊꯥꯛꯈꯤꯅꯣ ꯍꯥꯏꯔꯣ? ꯑꯩ ꯇꯧꯕꯤꯒꯦꯕ ꯁꯤꯁꯦ꯫ ꯍꯥꯞꯄꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯕ꯫ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯂꯨ꯫ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯆꯥꯅꯅꯕ
ꯇꯦꯁ ꯇꯧꯅꯕ ꯍꯧꯖꯔꯛꯑꯒꯦ ꯑꯩꯒꯤ ꯃꯊꯦꯜꯁꯤꯡꯗꯤ ꯅꯨꯡꯁꯤꯗꯥꯛꯀ ꯀꯩꯅꯣꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯊꯣꯡꯕ ꯑꯃ ꯂꯩꯖꯔꯦ ꯑꯗꯒꯤ ꯆꯝꯐꯨꯠ ꯊꯕꯤꯅꯦ ꯒꯖꯔꯅꯦ ꯑꯃ ꯑꯗꯒꯤ ꯀꯩꯅꯣ ꯄꯥꯟꯒ ꯍꯋꯥꯏꯖꯥꯔꯒ ꯑꯃ ꯊꯣꯡꯉꯦ ꯉꯥꯍꯩ ꯊꯣꯡꯉꯦ ꯉꯥꯗꯅ ꯑꯗꯒꯤ ꯍꯌꯥꯏꯁꯤꯅ ꯍꯩꯒꯤ ꯃꯊꯦꯜ ꯑꯣꯏꯅ ꯆꯤꯅꯤꯒ ꯃꯦꯠꯆꯔꯒꯦ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯟꯕ ꯑꯃ ꯂꯩꯖꯔꯦ ꯑꯩ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯁꯤꯅ ꯊꯝꯕꯧꯅꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯟ ꯀꯣꯕꯤ ꯅꯨꯡꯕꯤ ꯄꯦꯔꯨꯛ ꯀꯩꯀꯩ ꯃꯌꯥꯝ ꯇꯧꯔꯒ ꯍꯋꯥꯏꯇꯣꯟ ꯇꯧꯔꯒ ꯑꯃ ꯁꯨꯖꯔꯦ ꯑꯩ ꯀꯣꯠꯅꯅꯕ ꯃꯆꯜ ꯑꯁꯤꯗ ꯂꯩꯖꯔꯦ ꯁꯤ ꯀꯩꯅꯣ ꯎꯊꯨꯝ ꯃꯅꯥꯅꯤ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕꯅꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯒꯤ ꯑꯣꯏꯅ ꯍꯦꯛꯎꯔꯦ ꯑꯗꯨꯅ ꯐꯩꯖꯥꯁꯤꯒ ꯁꯤꯅ ꯀꯣꯠꯅꯅꯕ ꯅꯨꯡꯁꯤꯗꯥꯛꯁꯤꯒ ꯇꯧꯖꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯕꯦꯝꯃ ꯑꯇꯩ ꯈꯔ ꯍꯥꯞꯆꯟꯕꯤꯔꯛꯑꯣ ꯁꯤ ꯉꯥ ꯊꯣꯡꯕ ꯑꯗꯒꯤ ꯏꯔꯣꯝꯕ ꯍꯥꯞꯄꯣ ꯄꯥꯟ ꯊꯣꯡꯕ ꯍꯥꯞꯄꯂꯒꯦ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯇꯧꯗꯅ ꯁꯤ ꯄꯔꯦꯡ ꯀꯣꯏꯔꯣ 이러면서 사이드 할게요. Chẳng mà mua tung thì xa và kỳ dễ mà nịt đã này này hay đi với sinh du hạt đi đó xoay đã hạt đi đó con này ta hạt đi đó 그ano세 하야이시디 아이 좀 라우라게 근데 아이 후지 테스트 업자라게 마얌 ꯌꯦꯡꯃꯤꯟꯅꯔꯁꯤ 시다가 그ano강 무강 아야이버 통세 아이 테스트 업자게 마얌주 사비유 남 하우버니 하우에 시디 남 하우면 찬아 보보가 짜지러 이 찬아지 보보가 짜지러 나 큰놈에 살도 밥 말라 있는 거야 tao sao nó lỏ một sao rồi sao rồi ai bay gì thế bạn mạnh thế rồi học chết nay chăm của mama bia mà tôi có xin chú cho hào riêng kìa hào ấy 좀 남매 ngahei thongbase ai yum palakde among thongde ai handakise sina ahambane hawbre yengage mahawne saring de manam kelame mahawse thum mana ji kot ke hào ấy ꯄꯥꯟꯁꯦ ꯀꯩꯅꯣ ꯅꯝꯕꯣꯜꯗꯒꯤ ꯏꯃꯥꯟꯅꯕꯤ ꯆꯥꯎꯕꯤꯅꯅꯦ ꯉꯔꯥꯡ ꯄꯨꯔꯛꯄꯅꯦ
ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇ ꯑꯗꯩꯗ ꯑꯩꯒꯤ ꯁꯔꯨꯛꯅꯦꯅ ꯄꯤꯔꯛꯄ ꯍꯋꯥꯏꯖꯥꯔꯒ ꯊꯣꯡꯁꯦꯅ 하네. ꯊꯣꯡꯕꯁꯤꯗꯤ ꯃꯔꯣꯏ ꯁꯣꯛ ꯇꯧꯔ ꯂꯣꯜꯂꯦ. ꯍꯥꯎ. ꯉꯥꯍꯩꯁꯦ ꯊꯥꯖꯗꯅ ꯌꯥꯝ ꯍꯥꯎꯔꯝꯃꯤꯅꯦ. 이빔 너희들 호렌 저녁 아이들아. 하야이지. 난 속 레이라미. 한 시리 한다기. 하오해. ꯑꯗꯨꯗꯤ ꯑꯩ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝꯅ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯇꯞꯄꯁꯨ ꯇꯞꯅ ꯌꯦꯡꯕꯤꯌꯨ. ꯏꯃꯥꯟꯅꯕꯤꯁꯤꯡ, ꯏꯆꯥꯁꯤꯡ, ꯏꯅꯥꯎꯁꯤꯡ, ꯏꯁꯨꯁꯤꯡ ꯃꯌꯥꯝꯅ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯝ ꯇꯞꯄꯁꯨ ꯇꯞꯅ ꯊꯥꯒꯠꯆꯔꯛꯀꯦ. ꯑꯩ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯇꯧꯖꯕꯅꯤ. ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ.